Pung kun mari fawbagi manungda Manipuri governor na Maheiroi-Singna demand thabak ta onthoktrabadi Maheiroi-Singna khongfam amata lengdana governor gi mamangda ahing yarek tuna khongjang changsilagani haina Dana Manjuri University Student Union gi General Secretary Dijen Takhel mayumna phongdokhre ngasi school amadi college sing Maheiroi-Singna hojik lamda masida tha tara taruk lom thokliba irang asina maram oiraga Maheiroi-Singna piriba jaitheng amadi Chin Kuki terrorist singna maitai khunja singda drone bombing missile yauna chatharakiba lana sigi mayokta governor amadi chief minister gi banglo tamna maikai kayadagi thomjillaktuna khongjang changsinki Maheiroi-Singna mihut singna Manipur gi governor amadi chief minister unaduna demand kaya thamlamlaba matung Dijen Takhel mayumna makhatana haikibada Manipur gi governor Lakshman Prasad Acharyaga unaba aduda Maheiroi-Singna maikaidagi unified command asi matik chaba Manipur gi chief minister sinaba Manipur dagi Assam Rifles louthokpa amadi Kuki terrorist singna drone sizinaduna air bombing chatharakliba amadi missile sizinaduna chatharakiba attack asi khudakta thingduna makhoibu lamdam asidagi takthokadabani haiba demand aduda yauki Governor na suhairiba demand sing adu thabakta onthoknaba hotnagani haina thajaba pirakhi haina paudam lakhi Adum oinamak ngasi nungthin pung amadagi hayeng nungthin pung ama haibadi pung kun mari asida hairiba demand sing asi thabakta onthoraktrabadi Maheiroi-Singna adu governor mamangda ahing nongya yarektuna hayeng nungthin pung ama fawba ngaigani hairi karigomba governor gi maikaidagi demand sing adu thabakta onthoktaba taragadi makhatana Maheiroi-Singna makhal makha kayagi khongjang lepa leitana changsilagani haiki Governor list of demands governor cited responsibility ultimate demands number one unified command authority honorable CM Manipuri laiba college amadi school ji pulap thingil daraga oi sarkar ji mayok da khoi phunga tangse khoma tamda government ji makai digi full support agu dami amadi civil force police force na khoi mayok ta action la khopa amta yaro habgi ultimatum do thamjara me do pung kun mari je khoi ngai ni khoi lok ji pulli sa da ji ga kai tawbi abge ha do khoi hoji khana laga makha ta tangjen ge ngai jere khoi Amaromda Maheiroi-Singna miyoi mangana Manipur gi chief minister nong thoma birensu unaki CM unaruraba matungda Imphal college ta sociology department ta first semester tamlibi Maheiroi maisnam sana thoichanuna paumi singda pau phongdorakhibada chief minister da Maheiroi-Singna aget apan pidana mahei masing tamhana bathabak paikhat piu irang ase athuba matamda loishinbiu unified command CM na paiduna aranba tawa central forcing Khandoktuna makhoigi maramda hanhanba haiba demand thamlamki haina paudam lakhi maduda chief minister nasu makhoigi demand sing adu thabakta onthokani haina thajaba pirakhi hairi karigumba thoba matamda Maheiroi-Singna demand sing asi thabakta onthoktaba tarabadi Maheiroi-Singna lepa leitana akanba khongjang kaya changsilagani haiki Khungasi CM unajarure khoi Maheiroi-Singna apamba kaya amaju phongdo ame maruina khoina harami se Maheiroi-Singna bu yamna freely oina larik tamhanbiba Manipur da tawriba irangje yamna athuba matamda peace halalakpa duduga khoigi Manipur gi unified command je CM shamak na paihanba duga central force na tawriba aranba thabong yam leibado ado tawbasingdo di central force je masamsai maramda hananba duga state lengana kolamdam se ngakhanba asi mayam hairame do CM lagi jo thajaba bire ado yamna athuba matamda action lokhatani jo haibire ado karigumba CM masamak na hadi kaigumba khona taliba demand je yamna athuba matamda pi daba taragari khoi satra singgi oiba khongjang khoi lepa laitana changshini